ꯈꯪꯕ꯭ꯔꯥ ꯑꯩꯅ ꯊꯣꯡꯉ ꯄꯤꯖꯗꯣꯏꯅꯦ ꯉꯥꯇꯣꯏꯁꯦ ꯃꯌꯥꯝꯗ ꯌꯣꯜꯂꯛꯀꯦ ꯊꯣꯡꯕꯗꯨꯁꯨ ꯑꯗꯨꯒ ꯑꯩꯁꯦ ꯑꯇꯣꯞꯄ ꯉꯥꯇꯣꯏ ꯅꯠꯇꯕꯗꯗꯤ ꯑꯇꯣꯞꯄ ꯀꯩꯀꯥ ꯉꯥꯒꯤ ꯅꯠꯇꯦꯀꯣ ꯁꯨꯝ ꯊꯣꯡꯉꯦ ꯃꯌꯥꯝꯂꯛ ꯊꯣꯡꯉꯦ ꯉꯥꯇꯣꯏ ꯅꯠꯇꯕꯗ ꯑꯩꯁꯦ ꯃꯌꯥꯝꯂꯛ ꯊꯣꯡꯉꯦꯕ ꯑꯗꯣ ꯉꯥꯇꯣꯏꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕꯅꯤ ꯑꯗꯨꯗꯤ ꯑꯗꯣ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯅ ꯍꯣꯔꯦꯟ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯩ ꯍꯧꯖꯤꯛ ꯊꯣꯡꯕ ꯆꯠꯂꯅꯤ ꯊꯣꯡꯉꯨꯔꯅꯤ ꯍꯧꯖꯤꯛ ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯑꯩꯅ ꯑꯂꯨꯒ ꯇꯣꯃꯦꯇꯣꯒ ꯑꯗꯨꯒꯩꯗꯤ ꯇꯤꯜꯍꯧꯒ ꯁꯣꯏꯅ ꯊꯝꯕ ꯑꯗꯨꯒ ꯁꯤꯡ ꯑꯁꯨꯕꯒ ꯆꯅꯝ ꯑꯁꯨꯕꯒ ꯆꯅꯝ ꯑꯁꯨꯕꯁꯦ ꯃꯃꯥꯅ ꯌꯥꯝꯅ ꯍꯥꯞꯀꯅꯣ ꯍꯥꯏ ꯑꯗꯨꯒꯤ ꯌꯥꯝ ꯍꯥꯞꯇ꯭ꯔꯦ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯁꯤ ꯊꯥꯎꯁꯦ ꯑꯩꯅ ꯈꯥꯡ ꯃꯆꯥꯁꯤꯒ ꯉꯥꯗꯣ ꯀꯥꯕꯛ ꯉꯧꯊꯣꯛꯑꯒ ꯊꯝꯕ ꯑꯗꯨꯒꯤ ꯑꯂꯦꯝꯕ ꯊꯥꯎꯗꯣ ꯑꯁꯤꯒ ꯍꯩꯖꯤꯜꯂꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯉꯥꯇꯣꯏ ꯊꯣꯡꯕ ꯉꯥꯁꯦ ꯇꯣꯏꯕꯗ ꯍꯦꯟꯖꯟꯕ ꯑꯃ ꯌꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯁꯤꯗꯅ ꯀꯩꯅꯣ ꯖꯦꯟꯁꯤꯟ ꯆꯝꯊꯣꯡ ꯁꯤꯅ ꯍꯋꯥꯏ ꯊꯣꯡꯕ ꯄꯥꯄꯔ ꯍꯥꯏ ꯃꯌꯥꯝ ꯑꯩꯒꯤ ꯃꯨꯛꯕꯥꯡꯁꯦ ꯀꯦꯟꯁꯦꯜ ꯑꯣꯏꯔꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯑꯩꯒꯤ ꯐꯣꯟꯗ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯉꯩꯗ ꯀꯣꯜ ꯂꯥꯛꯑꯝꯃꯦꯕ ꯑꯩꯈꯣꯏ ꯅꯦꯅꯦꯝꯒꯤ ꯀꯣꯜ ꯂꯥꯛꯑꯝꯃꯤ ꯑꯗꯨꯅ ꯀꯣꯜꯗꯣ ꯇꯠꯈꯤꯕꯒ ꯚꯤꯗꯤꯑꯣꯁꯨ ꯁꯨꯝ ꯂꯦꯞꯅ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯑꯩꯅ ꯆꯥꯔꯤꯗꯣ ꯀꯔꯤꯝ ꯀꯥꯟꯅꯔꯝꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯨ ꯁꯨꯃꯥꯏꯅ ꯑꯣꯏꯈꯤꯕꯗꯣ ꯑꯩ ꯐꯣꯟꯁꯦ ꯀꯥꯎꯅ ꯐ꯭ꯂꯥꯏꯠ ꯃꯣꯗ ꯊꯝꯍꯧꯗ꯭ꯔꯦꯕ ꯑꯗꯨꯅ ꯐꯖꯅ ꯆꯥꯗꯅ ꯃꯊꯦꯜ ꯇꯧꯖꯔꯒ ꯃꯨꯛꯕꯥꯡ ꯇꯧꯗꯅ ꯂꯥꯁꯇꯗꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯅꯝꯃꯝꯗꯕ ꯁꯤꯗꯅꯤꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯦ ꯑꯗꯣ ꯑꯆꯥꯄꯣꯠ ꯆꯥꯕ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯆꯥꯄꯣꯠ ꯆꯥꯔꯨꯔꯅꯤ ꯅꯨꯡꯊꯤꯟꯒꯤ ꯑꯗꯨ ꯉꯥꯛꯇꯪ ꯄꯣꯊꯥꯅꯤꯀꯣ ꯍꯧꯖꯤꯛ ꯆꯥꯔꯣꯏ ꯑꯩ ꯆꯤꯆꯧꯅ ꯉꯥꯡꯉꯛꯀꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯌꯦꯡꯉꯨꯗꯨ ꯃꯌꯥꯝ ꯅꯥꯎꯁꯤꯛꯀꯤ ꯍꯥꯡꯗꯣꯛꯀꯦ ꯅꯣꯡ ꯆꯨꯔꯤ ꯀꯩꯅꯣꯅꯦ ꯄꯨꯔꯥ ꯅꯣꯡ ꯉꯪꯉꯤ ꯇꯥꯕ꯭ꯔꯥ ꯃꯌꯥꯝ ꯑꯋꯥꯡꯂꯣꯝꯗꯩ ꯂꯥꯛꯏ ꯑꯩꯃ ꯄꯨꯔꯥ ꯑꯥꯗ ꯄꯨꯔꯥ ꯃꯝꯃꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯝꯃꯤ ꯂꯩꯆꯤꯜ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯁꯦ ꯅꯣꯡꯁꯦ ꯅꯣꯡ ꯑꯩꯒꯤ
nong tare nong tare nong tare du tong hanjalake Cháu hele tu. Cháu hele. Lên taro lên taro lên. nong se haju phau le ram ne tum de ko lo phau nong se haju phau le ri em la ke am tare ko as chapu cha ke to nong chu se bora kar ka cha ga asa po cha ba ha bu ni ba nong se haju phau phar ju jung doi na ho cha se hang le tare mu hai ma'am ado hasi ai ha hadi nong chu tu ko le ke ka family sa chot re ba tu na dress sense ta hoji ke chalu ni मावे दुकान चंदो छो थोके बा दु अच्छा पतप के ना अच्छा ले रनी मां नो हो चुप दिख रहा है बा हाय गाइस मैं आज हम वीडियो लेने वाले हैं गाइस और मैंने पूजा भी कर ली और मेरी दीदी और मेरी बड़ी मम्मी आने वाली है थोड़ी देर है इसलिए मैंने पूजा भी कर दी जल्दी से और दीदी भी जल्दी से चाय बना लो दीदी की चाय बनाने देखते हैं देखो बना रही गाइस आज दीदी बना रही चाय और देख डाल देंगे क्या डालना क्या ना इसमें नींबू दे मुझे पता नहीं अच्छे से दिखा रही हो अच्छे से नहीं तो लेना और ये भी डालने वाली है गाइस इसको क्या बोलते हैं नींबू दे इसको जरा सा ऐसे देख मेरी बड़ी बहन और मेरी बड़ी मम्मी आ गई है देखती हूँ ये बारिश ने हमारा डॉगी है बारिश इसका दो घर बारिश ने बहुत पानी भरा दिया अरे उधर गाइस देखो मैंने मार के नहीं दीदी और मैंने मार के नहीं बोला तो हाँ कुछ बनाए हैं हम बना खत्म था हटा के देखा ये देखो कब से बोल रही है सो यही लड़की है पटक पटक कर रही है कब से गाइस आज तो बारिश होने वाली है रात में बहुत जोर से करेगी और तुमको कैसे पता बहुत जोर से करेगी मुझे तो पता है रोज रोज कहता है ना ओ अच्छा ये बात है हाँ देखो आ गई ना हाँ हाय सॉस तो पड़वा रहा है तुम्हारा सॉस तो कहाँ पड़ते हैं तुम फाफड़ रहे हो कोई लग पानी तो लग तुम कोई फाफड़ रहे अरे चाली था गए रोज़ अरे फाड़ कैसे चारा आलू बड़ा क्यों इनको पसंद मुझे नहीं दे दो ये दो मेरे को नाम लिखा देखो पाइप पे बुआई से क्या हुई cái nào vậy nung chú bữa mai nó ra bây hào bên có अच्छा बो ये बुआई से क्या चाची के लिए ले ले tập tèo không cho lên tụi ấy mà khá thằng mình bây giờ chả thắt tao bên na người thì sao muốn đi cân na cái này nó sẽ
không sao kìa. Em ơi biểu. Giờ khơi ngoài thì nó ngạt trái hay là chẳng thùng anh em. Mukbang cancel rồi bên last bread brado in the sale. तो मैं हमें वीडियो से साइड सुन लो सल्ला के बाय.